Foreigner kuki militant singi mongpham Gujarat amadi Mizoram da oigadabane mitai miyam da yamna akanba minungsi yaudavaga loinana changsilakpa lanjang khakta natana Manipur gi integrity bu thugaina bahonariba foreigner kuki militant sing laibak asige Gujarat amade Mizoram da natana mafam amata da mongpham oiba yaroi mongpham oigi hairabasu Gujarat amadi Mizoram da oigadabani haina Huidrom Laikai Youth Progressive Club ki advisor Huidrom Karnajit na phongdokre Huidrom Laikai Youth Progressive Club amade Maira Paibi Lup Huidrom Laikai na Pungkun Marige Public Curfew Sogatladuna Yadipok Huidrom Laikai ki Thobal Kasom Rota Lambi Thingbagi Khongjang da Saruk Yaraduna Mahakna Makata na Hai Haukiba Me Ahumdagi Foreigner Kuki Militant Sing na Mitai Sing da Sathargliba Mihat Mipun na Sida Ngasi Pauba PM Narendra Modi amade NBN na Kangsinadana Tumina Lation Baibasi Achumba Khongthang Natte Athubada lamdam asida ingtapa hanjilhangadabani haike nakal lamaromda ngarang Manipur gi mafam kayada paksana pangthokiba public curfew bu sogatuna Ukhrul Road lambi thingbagi khongjang changsun khibe teloksana maira paibi gi lusingbi ama oiribe wainam lembi na phongdokhibada security matik sana leiriba kwakta da khulai paiba kuki militant singna matau karamna changlaklaga yumda tumduna leiriba miyoi sing adu hatkribano masina takpade kuki militant singda Phongna support tawri haibane laingak na sigumba thoganingdaba thogdo kaya thogliba se athuba matamda laksinduna Manipur da ingtapa purakna bohona biyu natraga Kuki militant sing thengnaba ngamlaroi hairaga de aikhoi miyamna thengna jarage Kuki militant sing bu maru phangna phuktoktuna Manipur gi laimaidagi miyam punna takthokjaragi hainasu pendaba wafam kaya phongdokhe Amarom da porompat Thawan thaba da changsinkiba khongjang da saruk yakhibe maira paibi nupi amana phongdorokhibada Misi mina yauna asukwara basi da fauba laingang na tumina lesion bagi thawong asi miyam na pende CM Biren mamit tanglay mana panglay siriba sing asi da masa yaugda banina micham miyam ge macha masusing sirak pada nuai taba phaugdray matam kuinagi mamangda ge akhanaba assembly pangthoktuna thogliba wathok asigi matangda hojik chathariba parliament session da pukhatuna khana naina handuna irang asigi waroisin puraknaba haijagi basu ngasi fauba pangthoktuna leire Irang asi hena kansilaktuna achauba awaba laktringaida athubada laksinduna tangdu laita ba purangna ba center amadi state laingakna honagadabani haina su phongdokhe